Manipur Top Channel gi Meitei digi maroi bi ipausing thamjage panam pausi digi state ki thak nupi lal numit thoram pangtokre Manipur gi issue si chronic amati fragile oibana worrishin purakpura matam sangmani minister ngasi December 12 nupi lal numit thoram state ki thak pangthoktuna minister na lusingduna miyamna nupi lal complex ta leiba mitamda haikaleka tamduna thongna phabi ima singi mafamda ikai kumna butkre amaramna Manipur gi hausi oidi bi issue si chronic amati fragile oibna maramoiduna worrishin purakna bohona matam sangmani haina minister nongthomam berena phongtokre ngasi pung mapan tab nupi lal complex ta miyam pulaba matung minister thunglabaga makna lusingduna minister sing MLA sing civil amadi police ki makok thongbu official sing amadi miyamna nupi lal gi mitam da haikal ekatamduna nupi lal gi thauna phabi ima singi mafamda ikai khumna butki masigi matung GP Women College ki Central Hall nupi lal numi ki mapungoi thoram pangtoki Thauram Madur Minister Nongthomam Beren Athoiba Mithung Power Minister Thongham Bisorjina Thauram Mapu Duga Oinam Kendra gi MLA Erengbam Nalini Chandel Kendra gi MLA SS Olis Amadi Nauriya Pakhanglakpa Kendra gi MLA Sagol Sem KB Devina Akhanaba Mithung Oina Sarugaki Athoiba Mithung Len gi Warol Minister Nongthomam Beren Hai Manipur gi irang asina mipung kudimak wari habisi khangi adubu masida lengana hektamak tap pai biyadaba chronic amadi complex oibu wafam kya leibin irang asim mapung phana lakshin mangamdri asiguma luraba tanja sida Manipur miyam punamak amat oina lepminaba mathautai lamdam asigi ima singama sumiyamna lengakta corporation PPU sungsoi soidan irang asi athubada lusinna bukhona ganesu phongdoki Apas Paki Matana Paladun Minister Nahai, House Oedi Iranga Siki Manungsana, Yamna Noita Taudokra Tolakodi, State Police Station, Tarukta, Noun Apas Pamu, Center Tamzilla Kivene, Adobo, Stelangakta Amuk Tamzilaki Basila Toknava, Center Taxili. Laimakong the Levy Indian Army came that Sankibati Tiba Kangana Lady Laisram Kamal Babogi Kongo Linava, paramilitary force, state force Madi Akwe Bigi Miamna, Kanokona Minari. Minister na makataraduna kumza English nga magasamapan ga Maria masum English nga magasamapan ga kuntra ga mapan da thokiban nupi ihauda mapangal kalaba British singi nongmei sangin marakta masada khulai amata loina dana lamda masik ima singna khwangset masi langduna lan hauki Manipur gi nupi sina imung puba mandi khorambal kaithil salai bi yauna lamda masik sinmi lon gi lamda mayok yari ba thabak thoram sing busing taki Sanakotnaba art and culture amasum academic line laidesu Manipuri nupi sing atop mafamdagi tadana lady medicals higher education amasum science and technology gi lamda masak tok thabak kya torokli Manipuri nupi singi mafamda laidiba mamaleba amadi maramda maphruk nungsibigi ihulasi ngasigi mirolna kopam tokti Manipur ngasi makthoklibi irang sidasu lamda masigi ima singna lambi surokta ahing yarektuna asoba thaudang lawduna lakli lamda masigi nupi singde ikai khumnaba utpu oina Manipur lengana nongthang leim ye phateng bang scheme hawdoktuna masigi makhada masagi sei nifugi mathakta leiba laingana piba khudong chaba amata phangjadaba nupi singda thada lupa chungwa pi rehani minister na phongdoki Thauramadu chief secretary security advisor makok thongba government official sing GP Women College ki mahiroi singamadi tongan mafam singdagi lakpa nupi sing saryaki Sri Bal Mukanda Dev Government Music College ki artist singna Saihawamadi Sairoi Isai Saki Loinana Nupilal Memorial Association Drama Party ki artist singna Nupilal Drama Miam do Utkiensu Paus the Makhatari Atopa Pawamadana One Nation One Election Bill Union Cabinet na ayaba pihi pagaloinana Parliament mi pamna putokadauri One Nation One Election Bill Union Cabinet na ayaba pihi ba hausik sa thariba Parliament ki ningthami pamasida bill asi lenga na putoklaba yari Leba asigi oina local body singdagi horaga Lok Sabha phawgi mikhal matam amatada pangthoknaba Narendra Modi na lusingba BJP lenga na thabak rakholakpaga Penapos bill si draft tawbaga loinana Prime Minister na siya lawduna pangthokiba Union Cabinet mifamna bill si ayaba pikibaga loinana hausik sathariba Parliament mifam sida puthoknaba hotnari government ki source amana phongdoragli Paus na makataradun hai Bilasi Parliamentary Committee da refer to Robamatung State Legislative Assembly sing Speaker singa Kananabasu Center na lenga na Taurang Tori Lok Sabha State Assembly amadi local body ki mikhal matam amatada tangkak naina pangthoknaba high level committee amana pirakpa recommendation sayesigi September thada center lenga na ayaba pikhibani
लेबा असिगी हानिगी प्रेसिडेंट रामनाथ कोविंद लुसिंगबा हाई लेवल कमिटी अमना वन नेशन वन इलेक्शन की मताना लेबा असिगी मियाम की मोट लौखिबनि लेबा असिगी वन नेशन वन इलेक्शन माई पाकना बहोनाबदा आर्टिकल 82 क्लोज ए क्लोज 1 एमेंड तोबगलोइना आर्टिकल 82 क्लोज ए सब क्लोज 2 अमा इनौ नौना हापसिन मथौ ताई हैना लेवल कमिटी ना रिकमेंड तोबगलोइना आर्टिकल 83 क्लोज 2 सिगी मथक्ता नौना सब क्लोज 3 हापसिननबा लोइना आर्टिकल 327 एमेंड तौनबा वाफम सु रिकमेंड तोरखिबनि असेंबली अमसुम लोक सभा मिखल मतम अमतदा पांगथोकनाबा होनाबदा यामद्रब स्टेट असेंबली की मरी लेनबा मेटर अमदी स्टेट एफियर यामद्रब सादा यांकई सेमदकपु दरकार होय मसीदा नतना गवर्नमेंट ऑफ नेशनल कैपिटल टेरिटरी ऑफ दिल्ली स्टेट 1991 गवर्नमेंट ऑफ यूनियन टेरिटरीज एक्ट 1963 अमसुम जम्मू एंड कश्मीर रिओर्गनाइजेशन एक्ट 2019 एमेंड तौनबसु कमिटी ना रिकमेंड तौखिबनि पाउसना मखा तारदना वन नेशन वन इलेक्शन सिकिदमक दिल्ली पुदुचेरी अमसुम जम्मू एंड कश्मीर की लेजिस्लेटिव असेंबली की मरी लेनबा लो अहम एमेंड तौदुना अतई लेजिस्लेटिव असेंबली सिंगे अमसुम लोक सभा का पुनः मिकल पांगथोकप यानबसु हाई लेवल कमिटी ने रिकमेंड तौरी हैनसु पाउसदा मखा ताना फोंदोरकली अतोपा पाउ खरदनमो मई हुरान्दुना थानबीगनो बिसोरजित मई हुरान्दुना थानबा हाइबिसि लेंगाक्ता अवाबा अमा पिबने लेंगाक्ता अवाबा पिबा हाइबिसि लमदमसिगी मियामदा अवाबा पिबगा चपमाने मरमसिना मियामना मई हुरान्दुना थानबीगनो हाइना पावर मिनिस्टर थोंगाम बिसोरजिन अपील तौख्रे MSPDCL SDA मणिपुर इंडिया लेंगा की ब्यूरो ऑफ एनर्जी एजेंसी BEE अनिन खुसमनदुना सेमब्रोक किट गार्डन पांगथोकिबा नेशनल एनर्जी कंजर्वेशन वीक 2024 की थौरमदा मिनिस्टर बिसोरजिन मथकी वाफम से फोंदोलदुना महना है मियोय खरना मई हुरान्दुना थालगा अतोपा मियोय सिंगदा साउन अकायबा पीरी सही खरगी ममांगदा कोविड पैंडेमिक लैखिबा मदी ममांग सही की मे अहुमदगी मणिपुरदा इरांग लाखिबसिना लेंगा की थबक थोरम क्या पैखतपदा खुदोंग सादपो ओहली अदुबो अथुपा मतमदा पावर की ओइना थबक थोरम पैखतपा होरगा नैरी नेशनल एनर्जी कंजर्वेशन वीक 2024 की मनुंगसना पांगथोकिबा लाई येकपा डिबेट क्विज अमदी एसे संगदमनबदा मकुक मथंग ताखरबा महिरोइसिंगदा सर्टिफिकेट के लोइनना केस प्राइज गेंथोकी थौरा मदुर सेमरोक किट गार्डन की डायरेक्टर वांगखैमयुम विद्यालक्ष्मी MSPDCL की MF हाइक्रूजम शीतलजीत मिते अमसुम MSPDCL की मैनेजिंग डायरेक्टर हाई संती कुमार सरयाखी अतोपा पावमन केरला CM दा प्रपोजल पिसिंख्रे अपुनब इमा की मसा सिंह एम्स की डायरेक्टर डॉक्टर अतोम सुनील अमसुम नॉर्थ ईस्ट कैन एंड बेम्बू डेवलपमेंट काउंसिल NECB DC की मैनेजर अंजल गोस्मी अनिना बेम्बू ग्रीन हाईवे की प्रपोजल अमा केरला की चीफ मिनिस्टर पेनाराई विजयन पिसिंख्रे हाइदि केरला की कोसीदा हौजिक पांगथोकलिबा केरला बेम्बू फेस्टिवल 2024 सरुक यारिबा एम्स की स्टॉल येंबु लाखिबा केरला की चीफ मिनिस्टर ऑफ इंडस्ट्री P राजीव की खुथांगना चीफ मिनिस्टर प्रपोजल अदु पिसिंखिबने हाइना एम्स की सिरोल अमदा हाइदि मौसा की खल कहनना थमनबा मदि हाईवे की नागेत वा पामिसिंग थानबा थरोंग लखतपिनबा प्रपोजल अदुगी मतांगना पिसिंखिबा सिरोल अदुदा रोड ट्रांसपोर्ट एंड हाईवेज मिनिस्टर नितिन गडकरी की पुनिंग सिंसिंखि नेशनल एक्शन प्लान ऑन क्लाइमेट चेंज थौरांगसु सानाना प्रपोजल अदु तौदुना इकोलॉजिकल बेनिफिट्स फंगननबा मदि फुटप्रिंट्स हंथाननबा ग्रीन हाईवे प्रोजेक्ट असि पेखतपिनबा प्रपोजल अदु पिसिंखिबने हाइदि अमरोमदना SD लिस्ट सनबना मितै कन्म ngमगनि हाइबसि हौजिक लैरिबा लुसिंगबसिंगी वखलदा लाम फंगद्रि WMC मितैने SD लिस्ट सनबना फुरुबसि कन्म ngमगनि हाइबसि हौजिक लैरिबा लुसिंगबसिंगी वखलदा लाम फंगद्रि हाइना वर्ल्ड मितै काउंसिल WMC ना थादोरकपा सिरोल अमन हाइदि WMC मणिपुर यूनिट की सिरोल अमन हाइ वर्ल्ड मितै काउंसिल ना लिसांगसन सथरकपा मितै बु शेड्यूल ट्राइब लिस्ट सनबगी खोंजंगदा यामना तोइना हाइबा मितैने SD लिस्ट सल्लबा मतमदा मणिपुर थमलिबा ILP असि मयेक मसक मंगाल थोलकनी हाइबसि इरैसासिंगना अमुक्तंग खंथमिनसि हौजुक मितैना लैबा तंपाक लमगी पाक चावसी मणिपुर अपुनबगी सादा 6.5 गुमदा ngairi हाइबसि अखंग आइसिंगना थमलि पिखरब लमगी सरुक असि अतोप स्टेट की मियोइसिंग संगसिलक्तुना लैसिनखिबा मतमदा सही तरागा मरी तरागा मंगा की मनुंगदा पुमलोय लोइगने ममै थंगना पॉलिटिकल पावरसु मितोमना
irai laina munkigani masimak ziribamda hausi thokle zirida Meitei inat ki hoiba thabak thoram pangthokpa phawba ningkha tamlaktre masimak khanghaudana imphal akoibadasu oiraklu haninga liti masidasu kalhounaba amata oiraba pambaidi Meitei singna SD list salhobane masinatan atopa lambi lairoi madusu mangna taduna laidiba delimitation ki mamang oigadabane ILPS na masidigi thingba ngamloi tan sadrabadi Manipur thamliba ILPS phawba Supreme Court na khakhibe maramdi Article 19 gi matungina Manipur ILP satna hanba haibisina atop state gi mi singi fundamental right singna ba moiri mitop khandokpagi thabak mek sengdringaida census amasum delimitation tawkiba tarabadi Meitei gi tungi laibak kari oigani Manipur Assembly da Meitei MLA kya karakani matamamada rajniti gi paringda bot leplam badu ngasidi furuki mapangal semkana ba honabagi lambi romno onsilakpi delimitation maram oiraga rajniti gi lambi da khwaidagi mapangal hapkadori biskoki furumne maramasina mitop khandokpagi thawasi taraine lawba sumloi kariguma Meiteina delimitation gi mamangda SD salhorabadi furup asikan mangangone haujiksu aikhoigi lusingbasingi wakal asumba maikeida lakpangamdri SD oiduna ILPS pusu kanduna tungi lambi semduna horaklibi isasingi maraiba thiandana ba honaba natan atopa lambi lairoi habisi makhoigi wakal lam phangdri maramasina WMC SDCM MMT unasingba lupsinga loinana horaklibi iraisa singidamak Meitei ni SD list sanna ba honariba sibu leibak miyamna sagot piu haina su appeal torakli atop pawamana mari lainabasingna athubada bosem ki wathok miyeng sangduna mahairoi singi punsi kangadabani association mari lainaba anga mathausinga athubada Board of Secondary Education Manipur bosem ki wathok miyeng sangduna mahairoi singi punsi kanana ba honagadabani haina all Manipur recognized private school welfare association gi sirol manhaidi association asina thadorakpa sirol manhai Manipur athoklibi irang asina maram moiraga mahairoi kyara saitheng kya piduna lakli ikui kuidana mahiroi singi khwaidigi chawba ahanba public exam gi conducting authority oiriba bosem gi chairman haptabagi wathok thokiba lekre masina maram oiraga mahiroi kya exam thaba phanglaroidra haibagi pakhatpa kya phaunaki adubo mari lenaba singna mahiroi kya gi awabo biduna hangliba chairman gi pham hablakre adubo laibak thibadi mahakna habliba chairman asigi matangda bosem gi staff singi manungda pendaba kya phungdoknarakli satnabigi matungina class 10 gi exam se lakliba February thakai da hopam thui masina maram moiraga hauji form fill up ki matam piduna lairibani loinana bosem gi staff singna pen down strike tawkhibana maram moiraga mahairoi singi ming amadi pokpagi sei semdokpagi thabak kaya pending leibana mahairoi singda sawna khudong sadaba mayunari bosem gi strike asina matam kuina laikhrabadi leiba asita sawna amangba oirakphai maramaduna mari lainaba authority na miyeng sangduna wathok asi lusinana bu honagadabani madu natana kumaigum yengduna lairabadi phibam si hena lusilaktuna mathang sagi February thada pangthokadoriba metric parikha yauna awaba mayuknarakani haina sirol asina makha tarakli makhaza thrakponu atopa pawkhran Chief Minister na Manipur kananaba honarakpadegi kuki singna Manipur thugainaba lal torakpani CM gi khongthang thagali KKL Logi matungina thabak lokhanaba cyber crime na case file tokre status dagi mitop khandoktuna maramda halanana ba honaba popi pambi sing thariba singyan thattuna paksana manghanba umang kokthokpa sing thingduna Manipur kanana ba honarakpadigi kuki singna makoina sathariba thawrang adu yararoi khanglakpadigi lal horakpani Chief Minister na Manipur kanana ba lawriba thawdang thagali mara asida kanglai kanbalup KKL koba lup amagi lup amana CM gi mathakta akanma propaganda kya sathariba si kanglai pa kanbalup KKL ga mari amatalenati maramaduna kanglai kanbalup ki mathakta ain goeba thabak sing lokhanaba cyber crime na case file tokre haina ngasi press club ta pangthokiba pawgi mifam amada kanglai pa kanbalup ki secretary general luangsa ngamkhai ngakpana phongdokre mana makhatana haikibeda kanglai kanbalup Asambida KKL haina kaubalu mamana kanglai pa kanbalu KKL bu aran ba tahanana ba mong social media ra siro lama thulak libasigi mayokta Manipur gi cyber crime case ma thangakre yamna lebak thiba mawng ma tha sigi tarara kanglai kanbalu hairibasina kanglai pa kanbalu ka haipet manhanduna propaganda ama satharak libasi social media ra thengnaki hairibalu basimagna sai sigi July 13 ga mathoida sapmana ba mong siro lama thulaki Madugi mayokta cyber crime na sumoto case mo lokhat palai khrabane hairibalu basina thadorak liba sirol adugi maning thangmada kanglai pa kanbalu haina aran mamong na hapsinduna lup asibu lan ohana na basa tharak liba thawong adugi mayokta cyber crime case ma thakre
हाइरिबा लुप असिना चथरिबा थवोंसिंग असि कांगलैपा कनबा लुपका मरी लेनदे हाइरिबा लुप असि मणिपुर थुगाइना बहोनरिबा कुकी सिंगा चटमिनरिबा सिंगना चथबा थवोंग मानबगी सिंगनबले मरम अदुना मसिदा सियनबा सिंग लेंगाना अथुप मतमना फोगतुना मतिक चाबा सेराक पिबियो मणिपुर मितो पॉपी अमदि उमंग कोकथोकपगी मयोक्ता लमदमसिगी चीफ मिनिस्टरना लखोलकलिबा खोंगथांगसिंग असि थागली हाइरिबा खोंगथांगसिंग असिदगी मपानदगी चांगसिलकलिबा सिंगना चथरकलिबा लाल असि चथरकपने ममांगना चीफ मिनिस्टर की मयोक्ता अकनबा एलिगेशन ऑडियो क्लिपिंग अमा थोलकलिबा दुसु हाइरिबा कांगबुसिंग असि नोयगनी असिगुंबा कांगबुसिंग असिगी मथक्ता आइन गेबा अकनबा एक्शन लौखटपा मथौताई कांगलै कनबा लुपना सैथोरकलिबा सेजाय सिगा मरी लेनना मियामना कांगलैपा कनबा लुप पुलान उबिगनो असिगुंबा मणिपुर थुकाइबा पामबसिंग सथरकलिबा अरानबा थोंग सथरिबसिंग अदु फादुना मतिक चाबा सेराकपी हनना बहोनाबदा पुना मतेंग पांगमिना साइखी अतोपा पावखराना ngarang numidang sarona pung tareka makhairam tarakpa matamda yang pokpi police station koliba thana pokpi gi maningda leiba oyoksing dagi koki militant singna akan mamongna nomai rang kunthra ro kapsinduna landa rakre hari hairiba landa silakwa sida khulnga kwasna jo handuna kapki haire dubo aso apan gi pawdi leithri atop update amana hairiba thagdo isu champur thokibini hairibasi yumthangnana khunda minari bi khulani gi marakta lamgi sayana ba thagdo thulakpadi gi khulani gi miyoi sing onsinaduna apoba makhul gi numai sing pairaga kaptuna hattoknaram gadaore hairiba thagdo si songpi amasum laijang khulani gi taina famna thokibani haina spawmana makhatari hairibasina khulani asigi village chief singi marakta khulamana amagi mathakta lam henjina khupsili haibigi wathok lairakhibani hairiba thaudo si pauta abri sampur police amasum assam rifle sangsinduna makhoina sisinara makhusu khulaiga loinana miyoi mari fagat khri loinana khulaiga konana fogalaba miyoi singdugi mathakta case ama lokhat khri haina su pausna makhata na phongdoragdi du tendang na sumna mayamna thamjaram gi duga hauji koina di mayam paus matanga se lusinjarage masum mayam puna noba update ngamina sena channel sigi megedi gi mayang famda makhata na thamjari mayam puna noba update ngamina si